पाक्षरे यंपम उइबमर उइब पाउ खरा अपडेट तौजरी निंगतम लानफमदा थवाई कटख्रबा अथौबसिंग मफमदा मियामना इगाई खुमना बोटख्रे मापांगल कनबा स्टेट ओहननबा मसेट ताबागी वखलोंदा थबक तौरोइसि मिनिस्टर हौजिक थेंगनरिबा वथोकसिंग निंगथिन लोइसल हौद्रबदि हेना वारकनी लागानेसन कुमजाली सिंग अमगा जनिपान मरफुद्राम भथोइदा ब्रिटिश की लामी सिंग सोकनाकिबा लानफमदा मणिपुर गी निंगतम बुंगाक ननब असौब थौदांग लौरम लगा थवाइन फोन था पीख्रबा स्टेट असिगी अथौबसिंग की मफमदा लमदम असिगी लुसिंग बक यावनम यामना हाइकल लेखतम दनि काय कोमना बोटख्रे अयुपुंग निफान ताबदगी मैरांखोम हिसम याइचमपात लेबा बेरटी केंद्रजे की मोंगफमदा मणिपुर की चीफ मिनिस्टर नोंथोम बेरेन स्पीकर थोक्सम सदेवर्ता मिनिस्टर सिंह ऑपोजिशन की लीडर ओक्रम इबोबी यावना स्टेट असिगी एमएलए सिंगदा एमएलए सिंह लोइनना लेंगा की सिविल अमदी पुलिस की मकोकथोंब ऑफिसर क्याना सरुगियादुन हाइकल लेखतांगे लोइनना मणिपुर राइफल्स की कंडीजन अमदा जनरल सैल्यूट पीदुन नंगबै राउंड अहुमलक कापतनी काय खुमना बोटके तुंगदा इम्फाल की फॉरेस्ट कंपाउंड लेवा थांगल टेंपल कॉम्प्लेक्स लुसिंग बसिंग असना हाइकल लेखतांगे मफम अदुदसु मणिपुर राइफल्स की कंडीजन अमदा जनरल सैल्यूट पीबग लोइनना नंगबै राउंड अहुमलक कापतनी काय खुमना बोटके अयुकी थौरम सिंह लोयरबा तुंगदा नोंथिल पुंग अहुम मखारुम ताबदगी कंगला वेस्टर्न गेट मणिपुर गे गवर्नर ला गणेशन अमदी चीफ मिनिस्टर जमना लेंगा की ऑफिशियल सिंह यावरकलगा कंगला उट्रादसु इकाय खुमना उत्पगी थौरम पांगथोके तुंगदा खोंगना कंगलादगी थोरक्तना बीटी केंद्रजे पाक फाव लाक्तुना मफम अदुदा लेरिबा साइड मिरादा हाइकल लेखतांगे मफम अदुदसु मणिपुर राइफल्स की कंटीजेंट अमदा जनरल सैल्यूट पीदुना नंगबै राउंड अहुमलक कापतना इकाय खुमना बोटके लोइनर कुमजाली सिंह अमगा जनिपान मरफुद्रा मथोई की लांदा लोइ थाख्रबा थौबसिंग की मेमोरियल स्टोन दसु आई लेकटके नमिदासिगा मरी लेना मणिपुर की गवर्नर ला गणेशन हाई मणिपुर सही क्यादगी थौदोक वाथोक क्यातना थंदुना लागले लेरिबा प्रॉब्लम सिंह असि मदौ करमना लोइसनबा यागदगी हाबिगी लंबी थीरगा लोइसन लहुद्रबदे हेना अवाबा मयुंगनरकनी मसना स्टेट असिगी साहो थौरांगदा अकाइबा क्यासु ओहिलकदोरिबने मरमदन बियामना स्टेट असिबु अफबा मैकेद पुरकनबा होनबदा पुनः थौदांग लोमिनदुना थबक तौबा मथौ दाई कोमजाली सिंह अमगा जनिपान मरफुद्रा मथोइगी नमित असिदा लमदम असिगी थौना फरबा थौबसिंगना ब्रिटिश की मयोगदा लानथेंगनदुना थौना फना थवाई कटखिबसिंग अदुबो निंगसिंगहले मणिपुरी लानमीसिंगना माइथीरबसु मतम अदुदा उठखिबा थौना लिंजेन अदुदी यामना सिंगथानिंगाइने मखोइगी थवाइसिंग अदुदगी मरैपाकना हेना लुमना लौदुना लानथेंगनरमी मियोई क्याना लान अदुदा लेखिदबा याउखी अमदी महाराज कुलचंद्र याउना मियोई क्या अमना लोइ थाखे मखा तरकवा अतोप पाउदा लेगाक नगाक सेनबा लाइफमलेन अमफोगो हमदोइगी मनुंगदा प्रोक्सौबी याउद्रे स्टेट आर्कियोलॉजी ददी प्रोक्सौबी की रेकॉर्ड लेरमद्रे माइवम केनेडी निंगसिंग बथोक्त्रबा मतमदगी हौना मणिपुरदा अरुवा लाइफमलेनी हाइना लौदनुदा लाखिबा इबुदौ फखंबा प्रोक्सौबी लाइफमलेन लासी लेगाक नगाक सेंदुना थंबा लाइफमलेन अमसोंग पुआरिगा सावनरकलबा ngak sendun thampa mafam jingda yaudre state ki archaeology department su proxobi ki record fawa ningthina leiramdre lamdam asigi fuari ga sawonava marwaiba mafam sing abadi la famlen sing manipur essentiate and historical monuments and archaeological site and remains act 1976 ki makada manipur state archives ngak sen bagi thabak pai khale अतव इम्फाल ईस्ट डिस्ट्रिक्ट की थोंजू एसी के मनुंग चनबा लाइरेन पादगी खरा चंगलगा लेबा ख्वाइदगी लुबा लाइफम सिंह के मनुंग दा अम्ब ओइरिबा मादम जुबदा कोंगोल फाउगुटपा प्रोक्सौबी लाइफम लेंदी ngasi फावबा लेंगा नंगाक सेनबगी ममी ताद्रे मणिपुर एसेंशियल एंड हिस्टोरिकल मॉन्यूमेंट्स एंड आर्कियोलॉजिकल साइट एंड रिमेन्स एक्ट 1976 असि मणिपुर लेंगा लमदम असिगी अरिबा पुआरी के सावनबा हिस्टोरिकल मॉन्यूमेंट सिंग अबसों आर्कियोलॉजिकल साइट सिंग निंगथिना ngak senadabagi dambak semkiba ekamane egasi ki makhat lengak nangak senbiki ava mafam adu fuariga sawanabagi khudam changdam leiba archaeological site ama oibagi makun chenba amasung sahi huputra mangada ki tadan leiraklaba oigadabane adawi ibudau proxobi pakhangba laifamlen asidi sahi sak ke agi mamangdagi miamna senglaba laifamlen amu oina khangnaduna laklabaso ngasi foba lengak nangak senbagi thabak paikat bidre hiramasi ki matangda Manipur state archaeology gi machin chat pamiyoi amana phongdorak bagi matung ina Manipur da pohari ga sagwan haba ariba mafom natrakana laifam len umpogo humdoi Manipur Essentiate and Historical Monuments and Archaeological Site and Remains Act 1976 ki makhada
Ngaksendu na thamli state asigi tongan tongan per district sing teleriba Laifamland amadi mafam sing asigi manungda ibuda proksobi Laifamland de yaudre. Yagasigi makada karigamba mafam amma sahi umpudra mga suraba puwari ka sawana po warabade. Legang ngaksendu na tambayay ado bahawjuk pawbagi wena proksobi Laifamland asida state arkeology dareko laitri haire. Amarom de ibuda fakang ba proksobi Laifamland gi matang daning tina kanglava natana Kangbada natana ifudaw proksobi pakang batausil lupkisu Vice President Orvo Okram Modhu Mongolna hai. Laifam lelasi taraga tare chuba chahisa da lamdam asigi ningthau maitingo sarai rompagi matamdagi sakona tuna laklaba luraba Laifam len amane. Matamamada Laifam lelasi ningthau amasung haki imong manungki aron ba irat thawni tawba natana larai miyoi amata Laifam len asida sangduna. Irat thawni tawba thinglammi adubanga sidi mafam kyadagi miyoi sina mafam adu da laktuna irat thawni tawnare. Manipur Chief Minister's Police Medal for Calendary Fangada Basing Lao Thokre. Agas Daraga Humdoi Petrus De Kamari Laina Manipur Chief Minister Police Medal for Calendary Amsung Manipur Chief Minister Police Medal for Outstanding Devotion to Duty Fangada Police Officer Amasung Person Sing Maming Lao Thokre. Manipur Sarkar ki Deputy Secretary Home Dr. Mayangbam Bedo na Toki Order Amagi Matungin Chief Minister's Police for Calendary Fanglaga Basing Adude. Ziribamgi ASI A Krishna Sharma CID Technician da Destautun Leba Anisupa IRPG Habildar Davar Songtham CID Unit Bisnupur da Destautun Leba Anisupa IRPG Habildar MD Islamuddin Nabda Destautun Leba Impal West gi Golmai Dorcas CDO Impal West da Destautun Leba Tarechuba IRPG Jamandar S Zaswanta Amasung CDO Impal West da Destautun Leba MPTC gi Jamandar Ibom Sani Chief Minister Police Medal for Outstanding Devotion to Duty Fanglagadaba Singh Aduna Janabadigi at Constable A Atha Tarukzuba MR Battalion ki Rifle Man Awungsi Hofingsan CID SB ki Constable M Santip CDO Bisnupur Test Tautun Leva Anisuba IRV ki CIS Rames Tarukzuba MR ki Zamandar Joseph A Satchang Impal West ki SI Gangmai Haurailu Kapuini Impal West ki SI Fi Rakesh Singh Impal East ki Porompat Police Station ki OC Kitanjali Devini Award si Manipur Chief Minister Police Medal Rules ki Rule Number 4 ki Makada Galantary Outstanding Devotion to Duty Kamari Lina Pibani Medal asida rule asigi rule taragom dogi matungina Lamson Grant Jauri Notification asimari Lina Authority ki Aba Yoraba Matung di Suta Wani Haire Lupasani Pidrabadi Napsagi Si Sang Tajin Bada Azen Loxilu Yadre Langthabal Kendra ki Banung Sanalaiva Singjambai Maka Kongnang Faidek Pigi Polling Station 20/3 ki Sengi Azen Weriba Thongam Sonamani Singna Hauzik Napsagi Card Renew Tova Amadi Napsagi Anova Card Sanana Basi Sang Tajin Badu Jani Laure Amadi Senpa Masi Pidava Imung Singidi Se Sang Na Singba Document Sing Loksen Bidre Ana Card Holder Karana Press the Pongdoragle Napsagi card holder amana fresh ta thapong dorakibada Langthabal Kendra ki Napsagi card saba madi renew tawbagi tabagase Langthabal Kendra ki mafum khara dadi lupa chama lauri polling station 20/3 khonang phaidek pigi oinadi azen thongam sona mani na lupa chani sani lauri basi kari maram gino angladuna Kendra sigi mafum khara dana lupa chama lauraga khara dana lupa chama hiana lauri basi kari gino ayan balupa chama adu handok piragu ana azen asida wakalubada azen asina jum taret ki card renew tawnana ba made Card Sanana document sing adu Makoina Thokpa Kanadona Tajiloro Hanache Sang Sing adu Handura Kibani Haire. As in Asin Imung Tariki Anuba card Sagada Bambade renew Tokada Base Sang Sing Pithora Kibana card holder Amade Anuba card Sanana Bakidamak Sang Sing Kadai the Tazin Kadabano Iva Kangdana Lere Hiradun Hirambasida Marilena Authority Amadi Local Emily Hirambasi Matang the Miang Changbituna Asumba while Satabu Anapong Doragle. Nagalambarom da okay da drive sa takiba adu miyoi kya gi thawai kanana bagidamak ni pandam Haukiba Agastara the People's Action for National Democratic Movement pandam na Thankal Bazar da leiba okay hotel da drive sa takiba adu miyoi kya gi thawai kanana bagidamak ni hana pandam gi secretary General President mitain da fresh da thadorokba cherola mana phongdoragle Serolas na makatari badi okay hotel gi second angova atawban sing pachana thakna ba item sing hotel manung da sabada kaiba leite tawada hotel gi mapanda retail outlet hangtuna natragana supply toriba still and fake tawraba packet adu gi matakta thafam thoklaba manufacturing dead retail price amadi oina sing ba thagada ba du amata thadana yolamba thengna rakhe hotel gi responsibility loba ngamba mi ama pandam da lakpina da pau piram ki madugi matung agas mapan gi nong thenda okay hotel gi ni aiwa
चाव गौब मियोय अतोप मियोय मखोय अनि ऑफिस लागलमखे अथवा मखोयना रेस्पॉन्सिबिलिटी लौब ngamloi habadagi mathanggi numita ngamgadaba miyoy ama laknanaba haike loina August 10 ki nungthil phawbada okay ki mute amata lakdabadagi American Department ki makhada leba food safety officer Imphal West wadiba Projendra khangan baga pau faunaduna sangchin benarba khanake aduba laibak thibadi food safety ki officer sing lakdabadagi pandam ki thami sin media singa loina drive adu sangchin bauke hotel da leiramba ningthina sil amadi pack tawraga sing puthokna check tawbada aranba ke adu pawmi sing na su thengnake habadi manufacturing date retail price and weight na sing pha thadana yolamba thengnake hotel ki mapanda lekai lekai de yolamba ke adu su chamana asoiba si thengnake bane for safety and standard authority of India na fasai registration license people matamda laifam thokpasing airamgani the food safety and standard act lisingani taruki rules and regulation ki matungina restaurant when register tawrba hotel amada sport aduda saba thakpa yai adu hotel adu ki mapanda retail outlet hangdana supply tawba tarabade masigi damak license ama paifam thoge haibasigi matangda official letter ama tharagani ana projentro khangan bana thodok thokraba matung August 10 ga mathoi da harakeba sulai samna harabada packet aduda namliba sabagi numit retail price and weight na singba thadabana sariba miyoy aduda asengba du lole masina hiram kada kudong thi patokan bayai khana pandamna hakthengna thingkibani awat pasingar food safety ga tanaraga semdok laba matamda hangba yagani haibani masimbiam kidamak thamkibani lanai kana ba gari su leiba nate masiki ona taina bada police department asoiba du chumthogo aibagi mahutta asoiba aranba puthokloba pandambo phagana ba koitan tanarabe asida angaba boge pandam nami ke hotel thugai ruba leite pojai yakhai ba suleite sumnagi asoiba aran badu semtok nanaba semdok laga hotel adu hangbiu haiba khaktane kunai asigi aran ba khara sumthok na bu hona ruba pandam gi thaumi singbo phage pungi haina koitan tanaba asina maram oiduna August 10 ge namidam muktariat ki electronics media amagi often debate phawba yaubangam kide Justice Committee on Anglo-Manipuri War 1891 ge chairman su wadiba Jumnam cha Dilip Kumar bo masagi committee na sinba August 10 gom dogi thorom phawbo yaw fangan kide maram gayasna makha tarakpada pandamna legally thengna ba sem saragani haire asungi finance secretary fakhre ngaragnu bidang pung taraga mathoi bidet tara mangarum tabu matamda Imphal West commando gi team amna asungi finance secretary kakai singchit morwung da leiba masagi mem dagi phagat khre haukiba me taraga darukta asungi finance kakai singchit na ma ki Facebook account da status da leiriba tongan tongan ba kanglup singi marakta nung sinadana ba pokan ba yaba amasung BJYM ki president Boris da aki akang pokan ba wahiwata kaya thagalaki ba kamari leinana bare sarmana complaint oitan Imphal West police station da file tawrki ba complaint amagi matungina police station asigi SI TS Tekendrojit na losing ba team amana garang asungi finance secretary ngasi finance secretary asi ngarang mem tagi phagat kibani kakai singsit na magi Facebook account da thagalaki ba warol aduda Bari Sharma nak birian gi hoiroini unatuna ngamthokna si naki haumi federation amadi kanglai pak kanba local loina kaubru da law nagak singadu laitat ki haina thagalaki bane amoromda police na asugi finance secretary kakai singsit phagat ki bakambari laina na BJYM gi president ki mai dagi police department da thagat bafong dokre thagat bafong dok pagi warol amada miyam amada BJYM gi president da adiba waiwata fong dok ki bagi mayukta asungi finance secretary asigi mayukta complaint file tawke maraleba miyo asigi madakta action lakat pagi damakta police department bo thagat bafong dok le haike accident da amasire Imphal police station na konba chingbai ro khongnang ani karak ki traffic point manakta tha asigi tara ka mathoi gi nongbida waram pung 3 rom taba matamda cycle thawba miyo am auto rickshaw na thombada thina sokpada ki laikan naba ngamdana laikhidre press na phangba pawda thawdok aduda laikhidaba miyo adugi maming thonhaujam inaubi sahi yangai ga mari surabi asi khurai larigengbam laikai dagine maghau ki basakol sinami ki nubidang waram pung 3 rom taba matamda cycle thawraga chalingai da Mandri Pugri tamna lakwa passenger pubo auto rickshaw registration number MN06SF0045 atuna thombada thina sokpadagi Raj Medicity da bukhatlaga laikanaba ngamdana ngarang nongthil pung amrom taba matamda laikhidabani haire makha tarakwa atopa pauda laibakasigi selfie crore ani hena photo ga konana tiranga thagana rakhe Prime Minister Narendra Modi na lebak asi ina ningtamba fanglakibagi sahi umbutra mangamapang parakwaga marilainan argar tirangka movement gidamak makoi ki official website ta tirangka yauna photo thaganaba Prime Minister na afil tawkibaga aduga marilainan selfie crore ani hena website ta upload tawrakre ana website ke source man haire
Campaign asigi makada Prime Minister Narendra Modi na laibak asigi tongan-tongan mafum kya da selection kya amasu bang tokli. Laibak asigi na oiriba singna har ghar tiranga movement asida mafung phana support tawba asigi namakda. Thagar bafang tokli hairi masigi mang oina Prime Minister na lan gi satheng beuk nariba Ukraine dagi. Laibak asigi mahiroi sing evacuation tawba da national flag is strength amasung masigi mai sing adugi Madang New Delhi the Mahaki Office and Resistance the Commonwealth 2022 Games the medal Fanglakraba Sana Risinga interaction Satakiba Amadabayak Chang Tangi. Laibagasi type color Asigi Sakti Asimadam Kragima Mangda Icon Ukraine the Ogre. India gi tricolor Asina Ukraine Gilanpam Aduragi Indian Sing Kigakta Natana. Indian Sinkanta Natana Tongan Balipa Kyagi Musingi. Protective Seal Am Oiki Habasi Miamki Miam the Kangarabani. Center da riba BJP na lusing bag government asina azadi ka amrit mahotsav ki lamjeng makada laibhaga sigi miyam encourage tawna da bagida makta har ghar tiranga campaign asi autoktuna India na ning tamba phangda khiba sayum putra manga farak bag mari leina August tara gom doi dagi tara manga fawba makoi yum sing da tricolor asi chingkhana da bakangan ba alai khrabane Nagala marom da Delhi da Myanmar da gi smuggle tawrakhiba lupa crore kungi belu oikada ba yamlaba heroin phagat khre Delhi Police na Myanmar dagi smuggle tawra ki international market dalupa crore kulongi belu oigada ba yawnaba heroin sing pare Delhi Police na hairivana phagalaba heroin sing adu Myanmar dagi Manipur phawraga Delhi tamna purakhibane phagalaba heroin number 4 adu puna kg marini thawdoga sig mari dana Delhi Police na drug cartel adu sufare faraba mi adu gi mamingna Akhilesh Kumar Rekawe Hoki ba sahi tarit longi matamasi mi esna Delhi yawna lebaga sig tongan ba mafum kya number 4 asi supply tawduna lakibane Nubur bo phada na ba warip laukiba asine Indian Islam bo hangoi tuka sai aibase wolle Prophet Muhammad case the BJP gi hanagi spokesperson Nupur Sharma bo detain tahunda bagi mawung the protection pin na ba India gi Supreme Court na laukiba warip irai no bita Pakistan gi Foreign Minister Birawal photo Zardari na condemn tawkre and media report sing hari Geo News gi report matungina BJP gi hanagi spokesperson asiba detain tawdana ba warip laukiba asine Indiana Pakistan bo natana Islam bo su hangkoi tuka chaba miyang de yengi habasi uli ana Pakistan ki Foreign Minister asina claim tawre manai ki madudi BJP ne India da leiba Muslim sing hangkoi tuka chana yang pagi thawong sing amade extremism bo pungling thawgali manai ki madudi akone India ki Supreme Court de itil pibak ngamdabasu masigi su asi akone Organization of Islamic Cooperation OIC amasung United Nations UN Joint International level da puthokton awareness hangkadan bama thawdai Pakistan ke Foreign Minister asigi matungin nam India gi miyam na lebak asigi aseng bo image adu masigi action sing ki kuthang da yeng bahau kre panbaya badi yum saga chinabete India gi Supreme Court na Prophet Muhammad kamari aina na phongdo ki ba awarul kharaga mari leina suspend dawkraba BJP ki hanage spokesperson Nupur Sharma gi mayukta fal tawki ba FIR punamak Delhi Police to transfer tawki bane Salman Rushdie thangna thilam laba matung aruba phibam da laikanare New York to wangang ni me matam da thangna thilam badagi soklaba Salman Rushdie aruba fibam amada ICU da laikanari ana official report amada phongdogli India da fogba novel Salman Rushdie Satanic versus hero kiba kamari leina Iran na Malemas da leiba Muslim jati punamak tamhapo hanar bataksin kraba matung tarakpada loi oina chelaga lotuna leirakibani ngarang New York ta pangtokpa thorum amada aiba asina wangang nganglingai da miyoi amada ikhang khangawdana sangsilagla mahake Magang sam amadi mabukta thangna kyara kana thilam badagi aruba phibam da soki bane mag helicopter sin aduna hostanda puraga lekena rakhi bane Rushdie ICU da lekena riba asida wangang bagamdre malem pompata leriba aiba amadi politician kya amada Salman Rushdie da thangna thinki bagi thawong adu akan bamong da condemn tawki bagaloina thawong ase freedom of expression da asol tawbani hari hu chen ba yu thakpada Bihar da tariat sigre yu thakpada atingba thamba habasi dry state amu oriba Bihar gi Saran district da Husian ba yu thakpadagi haukiba numit umnida yamdrabada miyui tare sikre ana thangsu numita senior police officer amana phangdokre haukiba sayul da district atu Husian ba yu thakpada miyui taraga mathoi sikiba amasung kaya marum nakiba matong tawdogasi tholakibane August daragi matung dagi Masudi area da haujuk phawda miyui taret sikre atu basiba atu gi chapchaba maram adu de postmortem examination report singe matung khakta da lepangam gani ana police superintendent Santosh Kumar haike Husian ba yu yuan ba adu fan hana ba theri hauki ba saul gi thawdok adu market police station gi makha ta leiwa Pulwaria panchayat thoki bani police station adu gi SO amasung mafam adu gi zawgidar suspend tawgre Rakhi punana ba masi unaba lakhi ba miwai flyover da Telangana gi
langna makhauri lentat khibadagi sikre Laibagi konung asida thokpa awaba thodok amada araki gi damak maki masigi jumda lakpa ki lambida biker ama Chinese mancha aina mayamna khangnaba glass makup taiwa telanga gi lang amana magi makhauri adu lentat khibadagi sikre Auki matam daso asing ba khudong thiba thodok kamrom thokan kiba glass coated stringing adu lising ani taraga daruk tagi hauna delida athing bathang gre Atau madu hausisu makhatana paksana sinarakli thasi gi delida makal asigi lang asina thokan bada masina ani suba sibagi thodok ne Nagloi gi Rajdhani Faktagi masagi chahi kuntra manga suraba Befin Kumar na loni da laibi magi masi aduga Raksa Bandhan pangtong na balaki bane Mahna magi tungda magi loina binefi aduga loina magi bike tungda na laki bada Sastri Fak Fry over the Maya thawwa Telanka gilang aduna magi magaksam da panki amasung kudakta mahakwa sathi na sogan ke Madura magi nafi adugi akoy bata leramba miyosing aduga loina na magi nafi aduna mahakwo Civil Lines the Trauma Center aduna pukhat ki amasung mafam aduna thunglabada mark siri ana doctor sing aduna lauthoke police gi matungin haksang adu postmortem gi damak thakre amasung thawtok adu thikale haike thasi agan bada telanga pai bada sinhanaba Chinese synthetic mansa yon bada National Green Tribunal gi athengba adu thapak on thokna bagi lokot pa khongthang sing adu khangalak na Delhi High Court City Police ta khangan ke Independence Day nobita tongan vote thok sing da chai home amasung mari gi angang ani sikhi badagi Delhi government Chinese pancha lisingani taraga darukta thengkibane Noida gi mathol ni fogi Twin Towers August kungani fanda thogaina da bom sing phumba hokre Mathol ni fogi Noida Twin Towers ado thogaina da bom sing phumba hore amasung kasi ebdagi phibam sem dona thangkre Real Estate Farm Super Tech na sakiba towers ado August kungani panda thogaira gani ngase hek mafam aduda explosive sing poba gari kamarom thonglakre kilogram chahung kungam nga lumbai explosive sing na Twin Towers ado thogai gani Super 490 25 into 200 mm na madu singani madu non electric detonator lising tara sapan marfudra electronic detonator mari amsung meter lag daruk lising kunram dagi solar coat amana sagani Twin Towers adu bom singna thukana bagi aba adu Supreme Court na pirakre August kunga mathoida thugairang badabani adu matam adu August kunga nipan da sangdok pina na Noida authority dagi hajirak adu makok thongpa kona yagre Building dom sing satina thugai bagi maram dagi madu thugai ga dori bani Noida authority amasung support te ki marak da chauna asoiba amagi falni ana Supreme Court na hai ki amasung thugai ba adu company adu na Noida authority amasung Santan building amasung Research Institute body amagi makada makhoi masana khars puthok laga sathagadabani ana order tauke Thamari gi manung da building ani adu thukai na ba masung apartment leibusing adu da sel andokina ba order tauke ba Allahabad High Court ki April taraga mathoi lising ani taraga mari gi wail adu sagat pa masung mayuk ta leiwa yum leibusing na thangkalakiwa wakat kyamarong gi matang da order adu pirakibane Thugai bagi nabit adu technical gi maram sing na tragana nong sing gi phibam sing gi matang dagi khara apan ba thoka thoribra Thoka doriba adu gi yanglaga August kunga mapan dagi September mari nabit tari ne ki manungda loisina da August kuni pan dagi hauna da Supreme Court na haike Rover sing na bank dagi sana keji kuntra gani thoi uran gre Chennai gi arumba kam da leiba Padbank Gold loan gi employee sing dagi maikhom upa miyoi humna strong room gi so laura ga makhoi bo toilet amagi manungda so lanchun da thamlaga sana keji kuntra gani thoi uran gre ana police commissioner Shankar Jiwal na phangdo gre Robbery adu manungi Tabak ama oirambi yabagi singnaba lai makoigi manungdagi amadi France amagi haujaki employee oiramgani singnai ana Joint Commissioner of Police TS Anuvana haike Lodaugi basana adu lupa crore kyamrumgi oigani madukumna yangsilli mafung phana yangsinba loraba matung khakta da ikhoina sabchaba masing adu khangbag amgani ana Senior Police Officer aduna haike Maragasil video amada gold loan office aduda attest tobani ava security guard amana makoina piba soft drink amathaglovadagi ak wakal tagi da haike Hausidi employee penamak loinamak fare makoi gi manung dagi amadi employee amo arambana gada duna kari mata chingna khidabani haina police officer amana haiki branch adu ngasi thingjan gre NSN am amasong center na naga political issue athubada losilava yana lai madam kaya gi mamang dagi chahin atuna laglava naga political issue asigi waroisin ama center amadi NSN am ani gi marakta warisan atuna athumu badamda waroisin purakna na banakalin gi minister Naifir Rio na taksin ki bagaloy na atumo matam da waroisin purak laba yabagi otok pa leire ana fangdogle ira masiga mari lena na minister Naifir Rio na makata na fangdog ki bada NDPP na lusing bag government asna center da naga political issue ki waroisin atumo matam da purak na ba kayarak ana taksin balai kiri amati matang sahi ki akan basarukta pangtok kador ba state assembly election ki mang wena na waroisin purak na ba ana taksin gre
Naga political issue ka mari lain na siyam kiba core committee na su handak the New Delhi day Union Home Minister Amit Shah ka huna duna. Naga political issue ki matang da wari sana kiba laire wari sana kiba atuda Assam Chief Minister Hemanta Biswa Sarma su sarugya ki hare. Mana makata na fongdo kiba da NSN arm amasung Central Government ki interlocutor AK Mishra na su hirama segi matang da atu matang da wari sana da na wari sin purak na bahona kada bane. Hana lairam pa interlocutor RN Rabiga NSN arm ani ki marak da lainaram pa mari ka hena. Afaba wai kitrabasu AK Mishra gadi afaba mari laire. Maramatana matam sangna naga miyana public naga political issue ki waroisin atomu matanda purakani abagi thajaba lai aire. Nupi masa ama sibagi wawuda Assam gi Chief Minister na SB jauna % am suspend tawgre SIT na prop tawna bakhan gre. Inkalak liba nupi masa ama sikibagi case kambari ena mathauda puning chang tabagi maralda Superintendent of Police jauna Assam gi Chief Minister Hemanta Biswa Sarma da Darang District ki Senior Police Home Hemanta Biswa Sarma na Darang District ki Senior Police Home suspend tawgre. Mana case si probe satana ba special investigation team SIT ama semna na ba su order tawgre an official loina thokiba charola mana haire. Sahi tara ka humdoi da ngari bida bimasa adu imung manung ki thabak ta mateng pangna na balai bane. Mak jun tha da Darang District ta ki Dula area da lai bajum amagi manung da thori yalaga siramle ana maral siri. Napi masa adu bathabak tawna na bathamliba matai manau adu Dula police na matung da faki adu ba napi masa adu ki imong na police na case asida ningtina tigat ning bagi haining balaite ana district adu ki police da maral sirki ngarang sarmana Sonitpur district ki Dekia Uluji area da ki napi masa adu ki mayum da chatuna imong adu na police da sirakiba maral adu ki matang da sang yangsen ke Tawdo ki saki ki masa koina ba photographic amasung videographic khomjin ba ki thabak da police na mathau da puning sangde ana maral seke makata na Dula police station ki officer in charge na imung adu ki missing da misi adu ki matang da aiba wakat tarok na ba fresher fee ana su maral seke ana zerola dun haike Director General of Police DGP ka loinana mafam adu da saluraba matung da Chief Minister na kodak da Darang SP Rajmohan Rai additional SP Rupam Fukan ka loinana Dula Police Station ki officer in charge thabak da ki suspend tawke makatarakwa atopa pauda sahi ahong ki dupi masa ama sahi tara ka mangarong ki nupa masa amana ikai khumna ba mangan bikre chenaba nupa masa police na lokot kre JAC sem kre koldagi tanthokre nupa masa adugi yummai thaba hauramle lamdamasida nupi amadi angang da sathaba pamdaba thodok sing thingna ba lenga gamadi CSO kana akan bathabak sing lokalingai gi serakta Tabada yamna nungai tava tawdok amada pasagi sahi ahumrom tabangai ripi dupi maza amayum thang nana laiva. Sahi taraga mangarom suraba mabung sing thokpa nupa masa amana mi laitaba ki khudong saba lauraga. Nupi oibigi ikai kumna ba mangan kaya aire. Tawdok asi Kaksing district ki manung chanba Waikong police station na konba mafam amada thoki bane. Ngarang nupi nang waram pung mangarom tarak pada victim asigi mabung sing thokpa chawba maki asing ba maming di nate Hariba victim nupi masa hariba nupa asna victim nupi masa asiba mahaki mayumda posilaba matung ikai kumna ba mahan kibani. Tawdo gazi victim gi apopi mamana hana kangla kibani hari. Victim gi ibong manung gi miyoy singdagi fangba pau gi matung inda nungtil pung mangarom tarak pada victim gi apok pinagang nupi masa adu. Irujana ba tirak pada ekwis oiriba miyoy asna mahaki mayumda angang adu posinduna sangkiba uhauki adu ba tawdo gazi thokani habigi thajabadi laikide. Thorak mande haiduna victim ki mamana imung da sangsiluba matamda laibak thiba thawtoga si thokfa hak thengna kibani haire thawtoga si mari leina da victim ki mabokna mari leina ba Waikong police station da egois ki mayuk da case amare start tawkhre haire thawtoga si mari leina na joint action committee ama semkhre committee asi semlaba matung tongan ba warip ya laukhre warip sing adu ki marung da thokliba thawdok asi mari leina na makhata ba thabak thoram sing Sina puba mari thaudok asida senari ba miyoy ki imong manong khonggang asida lehendaba masong tha haji ki taraga nifan phoba ki manong da khonggang asi thaudok tuna chatrapati maka tarakwa biyam na horok pa ihauda asina thaudang laudaba aiba sine amarom da thaudok asi thopa ki pahwek phangba ka khoisauna raba miyoy sina ekwich ki jongge saruk khara mai tha khre amadi chenari ba ekwich da police na lawat khre aire government policy singi matang da employees in the social media amadi press da wangang bathengre Meghalaya government na state asigi oina leiriba government employees in the government na paikalakpa policy amadi scheme singi matang da social media da criticize tawwa amadi press da thokta na wangang bada athengba thamkre an official web report man haire
Official oiba report asigi matongina haukiba irai numita Meghalaya government notice ama government employees sing su tawgre. Government employees in the state asigi oina paikalakliba policy amde scheme singi matangda social media da criticize tawbagi sanabi amalakli masina maram warga government ki policy program kaya da chawna akaiba piri. Masi state asigi sakot khongthang da thintan na ba asoba maram amawairi. Madona maram warga tangai fadana ating basi thamkibani. Adeng batambagi order asna Commissioner and Secretary of Personal and Administrative Reforms close AR lingdo na thokibani hairi. Order sig matungin government employees sing asigumba thonga sina karigumba patamde state government amade central government ani kamarakta nungahen na ba marama masu heli masina maram orga state amade central government ani ki mari da akai balak na ba so maram amasu heli asigumba pam da ba thodok sing asi thok dana ba athing ba si munna khanara ba matung da thamkibani haire amarom the government employees sing badak the social media ka mari raina athing ba khara thamkiba dubo lanai miyoi karana akan bamong da yaning taba fongtong naraki ba kaloy na government gi thong asi makoi gi asoi ba kopsin na ba hona bani han sars tawragle social media da masa ki aning ba pamba fongtok ba ba si khudimaki right ni fongtok lu ba wafam atuna khunai da akai ba fitrabadi akai ba leite han su fongtong naragle aroi ba da content sing asi ki markoi ba pau khara asi ba pau dam jari ba Manipur local news YouTube channel asidagi yang beri ba punamak padaga jari channel isa atom da kana badi subscribe to be the business subscribe to be the like and share to was a copy of Namako Amakana Tagasari.